ꯌꯥꯏ ꯑꯩꯈꯣꯏ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯑꯃꯥꯛꯇꯣꯅ ꯂꯥꯛꯄꯤꯔꯒ ꯑꯩꯈꯣꯏ ꯎꯈ꯭ꯔꯨꯜ ꯄꯨꯂꯤꯁꯀꯤ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯗ ꯈꯨꯗꯣꯜ ꯇꯝꯕꯤꯕ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯊꯕꯛꯁꯤꯕꯨ ꯔꯤꯀꯣꯒꯅꯥꯏꯖ ꯇꯧꯕꯤꯕ ꯑꯦꯟꯀꯔꯦꯖ ꯇꯧꯕꯤꯕꯁꯤꯒꯤꯗꯃꯛꯇ ꯑꯃꯥꯛꯇꯣꯕꯨ ꯑꯃꯗꯤ ꯑꯩꯈꯣꯏ ꯑꯣꯅꯔꯦꯕꯜ ꯁꯤꯑꯦꯝꯕꯨꯁꯨ ꯌꯥꯝꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯩ ꯑꯃꯁꯨꯡ ꯃꯇꯨꯡꯗꯁꯨ ꯄꯨꯛꯅꯤꯡ ꯆꯪꯅ ꯊꯃꯣꯏ ꯁꯦꯡꯅ ꯊꯕꯛꯁꯤ ꯃꯈꯥ ꯇꯥꯅ ꯇꯧꯒꯦ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏꯒꯤ ꯊꯥꯖꯕꯗ ꯄꯤꯖꯔꯤ ꯑꯃꯁꯨꯡ ꯍꯧꯖꯤꯛ ꯄꯥꯜꯂꯤꯕ ꯑꯩꯈꯣꯏ ꯁꯔꯀꯥꯔꯁꯤꯒꯤ ꯄꯥꯟꯗꯝꯗꯤ ꯑꯩꯈꯣꯏ ꯄꯨꯂꯤꯁꯁꯤꯡ ꯑꯃꯗꯤ ꯄ꯭ꯔꯖꯥꯁꯤꯡ ꯄꯨꯂꯞ ꯈꯨꯠꯁꯝꯅꯔꯒ ꯆꯠꯂꯒ ꯑꯩꯈꯣꯏꯒꯤ ꯁꯃꯥꯖꯁꯤꯗ ꯂꯩꯔꯤꯕ ꯑꯃꯣꯠꯄ ꯑꯔꯥꯟꯕ ꯀꯌꯥ ꯑꯩꯈꯣꯏꯒꯤ ꯆꯥꯎꯈꯠꯄꯗ ꯑꯄꯟꯕ ꯑꯣꯏꯔꯤꯕ ꯃꯌꯥꯝ ꯑꯁꯤ ꯃꯨꯊꯠꯄ ꯍꯥꯏꯕꯅꯤ ꯃꯣꯕ ꯂꯤꯟꯆꯤꯡ ꯍꯨꯔꯥꯟ ꯆꯤꯟꯊꯤꯕ ꯗ꯭ꯔꯒ ꯁ꯭ꯃꯒ꯭ꯂꯤꯡ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯁꯃꯥꯖꯁꯤꯗꯒꯤ ꯃꯨꯊꯠꯄ ꯍꯥꯏꯕꯁꯤ ꯁꯔꯀꯥꯔꯁꯤꯒꯤ ꯄꯥꯟꯗꯝ ꯑꯣꯏ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏ ꯄꯨꯂꯤꯁꯀꯤꯁꯨ ꯃꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯏꯊꯧꯅꯤ ꯑꯗꯨꯅ ꯃꯁꯤꯗ ꯄ꯭ꯔꯖꯥꯁꯤꯡꯒ ꯈꯨꯠꯁꯝꯅꯔꯒ ꯄꯨꯂꯞ ꯍꯥꯏꯔꯤꯕ ꯐꯠꯇ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯁꯃꯥꯖꯇ ꯑꯋꯥ ꯑꯅꯥ ꯑꯃꯥꯡꯕ ꯀꯌꯥ ꯄꯨꯔꯛꯄ ꯑꯁꯤ ꯃꯌꯥꯝ ꯑꯁꯤ ꯃꯨꯊꯠꯂꯁꯤ ꯍꯥꯏꯕꯗꯨꯒꯤ ꯑꯩꯈꯣꯏ ꯆꯞ ꯌꯨꯡꯅ ꯐꯤꯔꯦꯞ ꯂꯧꯃꯤꯟꯅꯁꯤ ꯍꯥꯏꯕꯗꯨꯅꯤ ꯄ꯭ꯔꯖꯥ ꯃꯌꯥꯝꯅꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯕꯗꯨꯅꯤ Thank you. ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯃꯅꯤꯄꯨꯔꯗꯒꯤ ꯗ꯭ꯔꯒ ꯃꯔꯨꯐꯪꯅ ꯃꯨꯊꯠꯂꯁꯤ ꯍꯨꯔꯥꯟꯕ ꯃꯔꯨꯐꯪꯅ ꯃꯨꯊꯠꯂꯁꯤ ꯃꯣꯕ ꯂꯤꯆꯤꯡ ꯂꯣꯅ ꯌꯥꯗꯦ ꯃꯣꯕ ꯂꯤꯆꯤꯡ ꯂꯣꯅ ꯌꯥꯗꯦ ꯃꯣꯕ ꯂꯤꯆꯤꯡ ꯂꯣꯅ ꯌꯥꯗꯦ वन ब्लॉकेट स्ट्राइक वन ब्लॉकेट स्ट्राइक Thank you.